na Loukhiba action gi Matangda Amit Shah wa Nganglagani Center. Amit Shah na wa Ngangdriba MAKHEI NONGJU MEEPHAM CHATTHABA OITHOKLOI PRIYANKA Mamang thagi kunda Jantar Mantarda Cockroach Jantar Party na luchingduna nahasingna Union Education Minister Dharmendra Pradhan from Thado Ohaina Khongjang Jangshilakpada police na lathi charge chawbada natana pellet gun forward season ki haibigi wahodagi numit asida police na season ki baka henwa force ki matangda Union Home Minister dagi marik chumba wafam pami haina opposition na NONGJU MEEPHAM na demand tawduna lakpadagi charang na bathoktuna ngasi fawba house ki proceeding mapumfana chathaba yadana lakraba matung Parliamentary Affairs Minister Kiran Rijiju na police ki action ki matangda Amit Shah wa Nganglagani amasung mahiroi singa mari leinaba issue makta khananina lengang sem saduna leire haina phongdorakri Amit Shah gi wafam thamlaba matungda tongan be issue singi matangda khananina ba horakpada opposition gi maikai digi chorang na ba tholaktana ba Rijiju na appeal tawri Home Minister na maha ki wafam thambada su wa nganghandana ba honarakpa tawbiganu haiki Nakalamaromda Congress luchingbi Priyanka Gandhi na ngasi fawda Parliament ki House animakta charang na bathokuna proceeding mapumfana chathaba ngamdana laklibasi mahiroi singda police ka henbe action lokhatkiba adugi matangda Union Home Minister Amit Shah na thamoi sengna wa Ngangdriba fawba makhatana adumak charang na bathokigani haiki Numit 15 hena Parliament ta uwa fanglaktraba Amit Shah na makhoigi anti-people bill pass tawba laklabasu opposition gi maikai digi akanba maungda bill sing adu pass tawhandana ba honagani haiki Parliament ki NONGJU MEEPHAM loigidaba numit humni da ngairabanina central lengang na pass tawningliba delimitation bill nupi singi reservation bill amasung foreign contribution regulation act bill gi marai baktamba ngamdri hariba bill sing asi business list asu yawrokpa thengnadri hairi